Wahai du tafta tongsang na tapna solai. Kanano sinamo. Yekrishana. Namai du engon lesilo. Isang sangkai tongsang hek man kai. Asang bahai visitabu pot oigera mi oigera sangbu sanglabadi tongsang hainaribani. Adubu tongsang nadi tongsang hairakpaduda mabu khangba mi oiraboi ningduna leithorai. Hima nang ai hana khangbro. Oiramliva phibamdu ubada Yekrishandi ima lauvunangdana longna leimaida haithakirami. Karigi kiroi khangloi pakhatloi asuk bikar thiva saktamasi lamlamuk sangna paliva mayaduta uvdani. Tongsang changsilaga Wantakrene. Urina noklaga nangi saktadu ubudane. Tongsangdu hakthi fangkhanda khalai manatondu suru nairaga Hachu. Samdala laksida corona sina marona ma irang haurakpane. Khatkraponi he. Urina kaino nang corona nariro ha aduga haidoktaba ekhoida loina lansin halaga hatki khaliraba. Tongsang manatondagi chenthara iba mahidu makhutta khara tairaga urida karisu tawdaba sarga pairei. Haima karadagi corona no nangbo. Asi hairaga angangdugi makhutta taisinbadadi urisu khanglaktuna kablai. Mama aingonda corona mai taisilae ai corona naraga siraniye. Tongsangdi pakhatna Ngaiko tumni layo mitani. Uri kaplaga ai siraniye corona naraga sirani. Henry khoisu makoina asumna kapna launa leiradi loina soiba tare khana chenthorei. Kaino noi tawrido mi thora ani lao. Uri kaplaga yengo mana tondai manap khara taisilae adusu corona naba mana. Chonina kaino corona nar bohaisha. Tombina kari putone masibu saktana ga thibane amuksu corona nar boire. Urina mi loina sandoknaba tawrine magise. Tongsang ikaina changsilaklaga Natte agido. mana changsilakpada mayamdu handoknei yamna hainadaba maong utuna tawriba maongduda tongsang thamoi adukki matik sokre. Mabu yamna hangoinavagi maong utpaduda Henryna changsilaknuko butni kaina corona nai haidai chajani. Pitruna tongsang nangri nabu yam phalamdrena nangna corona naraga ikhoidamta khangandaba. Tongsang namapi ira chena mayamduda ikaina yenglai. Makhoidi wakal amadani leinaribasi asuk lukrava tanjasida magi thokpa ngangrana leiri. Asumna tawnaringai makhoi Yekrishan lei haiwa bap oikidre. Yekrishan mami pangthorakpada leirammiba misingi phibam kairava amadi upul waifulna loirava saksingdu uvada mamit mana langthoaga nakhoi. Henry khoisu khangpre khange changba nanghodre ukivana hankre. Henry uvada Yekrishan masada pakhatna ibunga macha. Henry noklaga khoithumnaraba nungsibu wahaina migi thamoibu joy tawbangami haidunasu chinbalda khohi tairaga sasinaba nungsiba. Sasinaba haibusitabu pumnamakdagi thoidokna hena pamna thaje adubu thamoi nungi wahai bakti nattabanina asengbu masak nongma natraga nongma taklakpada pumnamak mangkhini. Henry ki maru leina nganglakliba wahaiduda Yekrishan mayakumle. Henry na karigumba haidoagana kamdaubu khanna. Henry di hanna fawu yenglumda magi misingdu puduna chatkhi. Pictruna ai manungda changluge kari lege haido khangtorakke. Henry na hoi maruina tayaido amukti yengu pictro. Pictro Newton palakpaduda Yekrishana hairakhiva Newton na mabu nungsi mangonda laptho u haikidu ningsinglaga momo nokchari. Pictro sulin olaga imungda changlai. Somdana Yekrishan masadu thak nikhai changlak laga wakal ta pai ta daboy gyan mangna changlakli
ꯃꯥꯅ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯣꯛꯂꯛꯏ꯫ ꯌꯦꯀ꯭ꯔꯤꯁꯟ ꯃꯁꯥꯗꯨ ꯄꯥꯈꯠꯂꯒ ꯂꯩꯕꯒ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯀꯔꯤ ꯆꯥꯒꯦꯅ ꯈꯠꯆꯤꯟꯅꯩꯅꯣ ꯍꯥ? ꯇꯥꯟ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯔꯣꯗꯅ꯫ ꯅꯣꯏꯅꯣꯏꯗꯨ ꯐꯤ ꯀꯥꯝꯂꯒ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯂꯛꯅꯕꯤꯕꯅꯤꯀꯣ꯫ ꯌꯦꯀ꯭ꯔꯤꯁꯟꯅ ꯆꯩꯔꯛꯏ꯫ ꯏꯈꯠ ꯍꯦꯛ ꯈꯠꯆꯤꯟꯅꯗꯅ꯫ ꯅꯣꯏꯅꯣꯏꯗꯨ ꯃꯆꯤꯟꯒꯗꯨ ꯄꯩꯔꯒ ꯈꯠꯄ ꯌꯥꯕ ꯈꯠꯀꯅꯤ, ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯒꯅꯤ, ꯈꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯐꯪꯒꯅꯤ? ꯅꯨꯄꯥ ꯀꯣꯏꯕꯤꯗꯕ ꯂꯤꯟ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯕꯨ ꯀꯅꯥꯅ ꯈꯪꯕꯤꯒꯅꯤ? ꯌꯦꯀ꯭ꯔꯤꯁꯟꯗꯨ ꯁꯥꯎꯅ ꯃꯁꯤꯒꯤ ꯕꯨꯠ ꯂꯤꯟꯁꯦ ꯁꯛꯇꯥꯁꯤꯒ ꯏꯅꯣꯏ ꯅꯣꯏꯈꯩ꯫ ꯅꯣꯏꯅꯣꯏꯅ ꯃꯤ ꯍꯧꯖꯤꯛ ꯐꯤꯒꯔ ꯀꯟꯅ ꯇꯥꯈꯠꯂꯛꯏꯉꯩꯁꯤꯗ ꯌꯣꯒꯀ ꯁꯥꯟꯅꯗꯅ꯫ ꯌꯦꯀ꯭ꯔꯤꯁꯟꯁꯨ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯒ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯃꯥ, ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯐꯦꯜ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯌꯥꯏꯃꯁꯦ ꯁꯥꯎꯍꯜꯂꯒ ꯂꯩꯍꯟꯁꯦ꯫ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯑꯒꯅ ꯀꯝꯗꯧꯕ ꯏꯕꯨꯡꯉꯣ ꯃꯆꯥꯅ? ꯍꯥꯏꯗꯣꯛꯑꯦ ꯐꯔꯦ, ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯐꯔꯦ꯫ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯂꯩꯔꯤ꯫ ꯐꯠꯇꯕ ꯃꯤ ꯍꯥꯏꯁꯤꯗꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯤꯒꯤ ꯃꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩ ꯍꯥꯏꯕ ꯑꯁꯤꯃꯛꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯅ꯭ꯌꯨꯇꯟꯒꯤ ꯔꯨꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯃꯅꯨꯡꯗ ꯅ꯭ꯌꯨꯇꯟ ꯍꯧꯖꯤꯛ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯗꯅ ꯁ꯭ꯄꯦꯛ ꯑꯃ ꯎꯞꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯑꯆꯧ ꯐꯝꯅ ꯐꯝꯅ ꯍꯦꯟꯔꯤ ꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯑꯆꯧꯅ ꯄꯨꯡꯗꯤ 9 ꯇꯥꯁꯤꯜꯂꯛꯑꯦ, ꯃꯈꯣꯏꯅ ꯄꯨꯡ 8ꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ꯫ ꯂꯩꯃꯗꯨ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯇꯣꯛꯑꯒ ꯌꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯨꯅꯥꯅ ꯀꯣꯐꯤ ꯁꯦꯝꯃꯒ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯄꯤꯔꯝꯃꯤ꯫ ꯏꯅꯝꯕꯦꯝꯃ, ꯀꯣꯐꯤ꯫ ꯂꯩꯃꯅ ꯌꯥꯔꯦ, ꯑꯩ ꯊꯛꯑꯔꯣꯏ꯫ ꯑꯆꯧꯅ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯂꯩꯔꯤꯁꯦ? ꯂꯩꯃꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯃꯇꯣꯝꯇ ꯄꯨꯡꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯌꯦꯀ꯭ꯔꯤꯁꯟꯁꯨ ꯊꯣꯔꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯐꯥꯎꯒꯠꯂꯛꯈꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯒ ꯅꯨꯃꯤꯗꯥꯡꯗꯨ ꯇꯨꯝꯂꯒ ꯂꯩꯕꯅꯤ꯫ ꯃꯐꯝ ꯖꯒꯥꯗꯨꯁꯨ ꯍꯦꯟꯔꯤ ꯈꯣꯏꯒꯤ ꯃꯅꯤꯡꯋꯥꯏ ꯑꯣꯏꯕꯅ ꯃꯤ ꯀꯌꯥ ꯆꯪꯅꯗꯕ ꯃꯐꯝ ꯑꯣꯏꯕꯅ ꯈꯪꯗꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯍꯧꯒꯠꯂꯨꯁꯦ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯅ ꯉꯜꯂꯝꯈꯤꯅꯤꯌꯦ ꯍꯧꯖꯤꯛ, ꯌꯦꯡꯉꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯑꯍꯤꯡ ꯇꯨꯝꯅꯗꯕꯒ ꯃꯈꯣꯏꯗꯤ ꯂꯣꯏꯔꯦ ꯇꯧꯔꯤꯕꯗꯨ ꯑꯃꯠꯇ ꯍꯧꯒꯠꯇ꯭ꯔꯦ꯫ ꯖꯦꯝꯁꯅ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯈꯩ꯫ ꯄꯨꯡꯁꯤꯗꯤ 9 ꯇꯥꯔꯦꯅꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯉꯛꯅ ꯑꯁ, ꯉꯔꯥꯡ ꯄꯨꯡ 8 ꯍꯥꯏꯅꯈꯤꯕꯅꯦ ꯑꯗꯨꯒ ꯂꯣꯏꯔꯦꯗꯅ꯫ ꯆꯠꯂꯣ ꯑꯝꯇ, ꯑꯩꯈꯣꯏ ꯋꯥ ꯈꯟꯅꯁꯦ꯫ ꯖꯣꯅꯤꯅ ꯆꯠꯂꯣꯁꯨ ꯍꯥꯏ, ꯋꯥꯁꯨ ꯈꯟꯅꯁꯦ ꯍꯥꯏ꯫ ꯍꯦꯟꯔꯤ ꯏ ꯀꯥꯔꯛꯇꯅ ꯍꯪꯉꯣꯏ ꯅꯪꯅ ꯃꯤꯒꯤ ꯀꯇꯥꯀꯣꯇꯤ ꯊꯤꯔꯒ ꯂꯩꯌꯣ꯫ ꯃꯨꯊꯤꯅ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯌꯨꯝꯗꯨ ꯃꯤ ꯂꯩꯇꯕꯒ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨꯒ ꯀꯨꯏꯅ ꯃꯆꯥꯛ ꯄꯤꯔꯛꯇꯕꯒꯤ ꯑꯩ ꯃꯪ ꯍꯥꯒꯁꯦ ꯌꯥꯗ꯭ꯔꯦ꯫ ꯃꯨꯊꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯂꯝꯗꯦ꯫ ꯃꯥꯅ ꯕꯨꯠ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯁꯥꯟꯅꯕꯗꯨ ꯃꯥ ꯂꯩꯇꯕꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯄꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯈꯨꯔꯥ, ꯑꯇꯩ ꯂꯥꯏꯔꯤ, ꯅꯣꯏ ꯍꯥꯏꯕꯤꯗꯣ ꯂꯤꯟꯅꯤ ꯍꯥꯏꯌꯦ꯫ ꯃꯥꯗꯨ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤꯌꯦ꯫ ꯑꯩꯅ ꯈꯜꯂꯤ ꯃꯥꯁꯦ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯅ꯫ ꯎꯔꯤꯅ ꯉꯔꯥꯡꯒꯤ ꯀꯣꯔꯣꯅꯥ ꯊꯨꯡꯕꯤꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯇꯣꯝꯕꯤꯅ ꯍꯩ, ꯃꯤ ꯕꯨꯠꯅꯤ ꯀꯩꯅꯣ, ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯨꯊꯤꯅ ꯐꯔꯦ ꯐꯔꯦ, ꯑꯩ ꯍꯟꯗꯛꯇꯤ ꯃꯟꯇ꯭ꯔ ꯑꯀꯟꯕ ꯃꯌꯥꯝ ꯄꯨꯔꯛꯑꯒꯦ, ꯃꯥꯅ ꯂꯤꯟ ꯑꯣꯏꯔꯁꯨ ꯐꯥꯔꯅꯤ꯫ ꯖꯣꯅꯤꯅ ꯇꯣꯔꯣ, ꯃꯤꯒꯤ ꯂꯤꯟꯅ ꯄꯥꯋꯔ ꯇꯞꯇꯥꯏ ꯄꯥꯏꯔꯒ ꯅꯪꯅ ꯅꯁꯝ ꯑꯐꯥꯕꯗꯣ ꯑꯗꯨ ꯄꯥꯏꯕ ꯈꯛꯂ ꯍꯩꯔꯤꯁꯦ? ꯎꯔꯤꯅ ꯑꯩꯈꯣꯏ ꯆꯦ ꯇꯣꯔꯣꯗꯤ ꯂꯥꯏꯔꯕ ꯂꯤꯟꯅꯦ, ꯑꯗꯨꯅ ꯄꯥꯋꯔ ꯄꯥꯏꯖꯗꯕꯅꯦ꯫ ꯂꯥꯏꯔꯕꯒ ꯄꯜꯂꯛꯄꯗꯨꯗ ꯇꯣꯝꯕꯤꯅ ꯍꯦꯔꯥ, ꯑꯩꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯤꯟꯅꯤꯗꯣ, ꯗꯥꯏꯃꯟꯒꯁꯤ ꯃꯈꯜ ꯃꯈꯜ ꯂꯩꯔꯤꯁꯦ꯫ ꯖꯦꯝꯁꯅ ꯅꯣꯏꯁꯤꯗꯤ ꯋꯥꯊꯤ ꯇꯧꯔꯒ ꯂꯩ, ꯇꯧꯗꯧꯕ ꯊꯕꯛꯁꯤꯒ ꯋꯥꯊꯤꯁꯨ ꯂꯥꯛꯏꯔꯕ? ꯍꯦꯟꯔꯤꯅ ꯑꯩꯈꯣꯏ ꯊꯦꯡꯉꯦ, ꯇꯟꯖꯥ ꯌꯦꯡꯂꯒ ꯏꯃꯨꯡ ꯆꯪꯂꯁꯦ꯫ ꯄꯨꯄꯨ, ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯣ,
ꯑꯗꯣ ꯎꯔꯤ ꯅꯣꯏꯗꯤ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯈꯥꯖꯤꯟꯈꯤꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯀꯦ ꯑꯁꯨꯝꯅ ꯃꯨꯊꯤꯁꯨ ꯌꯨꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯃꯅꯨꯡ ꯆꯪꯂꯛꯂꯝꯃꯤ ꯑꯆꯧ ꯍꯦꯟꯔꯤ ꯈꯣꯏ ꯎꯕꯗ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯌꯦꯀ꯭ꯔꯤꯁꯟꯒ ꯂꯩꯃꯒꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯔꯝꯗꯤ ꯍꯦꯟꯔꯤꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯗꯨ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯅ꯭ꯌꯨꯇꯟ ꯖꯦꯝꯁ ꯑꯃꯗꯤ ꯖꯣꯅꯤꯁꯨ ꯌꯥꯎꯅ ꯆꯪꯂꯛꯏꯗꯨꯗ ꯆꯦꯞꯊ ꯌꯦꯡꯉꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯎꯗ꯭ꯔꯕꯗꯨꯗ ꯏꯕꯨꯡꯉꯣ ꯃꯆꯥ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯥꯛꯈꯤꯗꯥꯏꯅꯦ ꯄꯤꯛꯇ꯭ꯔꯨ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯆꯪꯂꯛꯂꯤ ꯅ꯭ꯌꯨꯇꯟ ꯄꯤꯛꯇ꯭ꯔꯨꯕꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯈꯩ ꯌꯦꯡꯂꯒ ꯂꯩꯔꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯥꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯅꯤꯗꯨꯒꯤ ꯇꯧꯅꯔꯤꯕ ꯏꯔꯥꯡꯗꯨ ꯎꯕꯗ ꯌꯦꯀ꯭ꯔꯤꯁꯟ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ ꯃꯌꯥꯝꯗꯨ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯕꯅꯤ ꯖꯣꯅꯤꯅ ꯁꯝ ꯋꯥꯏ ꯇꯥꯈꯩ ꯆꯪꯂꯛꯏꯗꯨ ꯎꯕꯗ ꯉꯛꯅ ꯖꯣꯅꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯖꯣꯅꯤꯗꯨ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯑꯩꯗꯣ ꯃꯨꯅꯥꯅ ꯅꯠꯇꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯈꯛ ꯃꯥꯡꯂꯨꯕꯗ ꯀꯔꯤꯅꯣ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧꯁꯤꯗꯤ ꯃꯌꯥꯝꯗꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯟꯔꯤꯅ ꯌꯦꯀ꯭ꯔꯤꯁꯟꯗ ꯌꯦꯡꯂꯛꯄꯗ ꯌꯦꯀ꯭ꯔꯤꯁꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯒ ꯇꯥꯃꯣꯆꯣ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯠꯄꯅ ꯑꯆꯧꯅ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯔꯝꯅ ꯐꯥꯔꯤꯕꯅꯣ ꯃꯤꯁꯤꯡꯗꯨ ꯃꯁꯛ ꯈꯪꯕ ꯌꯥꯎꯕ꯭ꯔꯅꯦ ꯂꯩꯃ ꯑꯃꯗꯤ ꯌꯦꯀ꯭ꯔꯤꯁꯟ ꯍꯥꯏꯗꯣꯔꯛꯑꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯁꯥꯁꯤꯡꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯂꯩꯃ ꯄꯥꯈꯠꯅ ꯌꯦꯀ꯭ꯔꯤꯁꯟꯗ ꯇꯞꯅ ꯆꯤꯔꯣꯟ ꯇꯧꯔꯛꯏ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯦ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯁꯤꯔꯥ ꯌꯦꯀ꯭ꯔꯤꯁꯟ ꯃꯤ ꯇꯥꯛꯈꯤꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯃꯥꯗ ꯃꯍꯥꯛꯇꯨ ꯍꯥꯏꯔꯛꯏ ꯃꯨꯅꯥꯅ ꯃꯁꯛꯄꯨ ꯈꯪꯂꯗꯤꯕ ꯂꯦꯝꯅ ꯊꯥꯔꯣꯏꯗꯧꯅꯤ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯊꯥꯔꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯤꯗꯨ ꯑꯆꯧꯅ ꯅꯣꯏꯅ ꯑꯈꯪꯕ ꯃꯤ ꯌꯥꯎꯗ꯭ꯔꯅꯤ ꯅꯣꯏꯕꯣ ꯖꯦꯝꯁ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ ꯅꯤꯄꯥ ꯍꯦꯟꯔꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯧꯔꯒ ꯇꯞꯅ ꯄꯥꯕꯨꯡ ꯈꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯦꯀ꯭ꯔꯤꯁꯟ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯍꯦꯟꯔꯤꯅ ꯀꯩꯗꯧꯔꯦ ꯇꯥꯃꯣꯆꯣ ꯐꯝꯃꯨ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯈꯪꯂꯗꯤ ꯃꯤꯁꯛꯇꯨ ꯍꯥꯏꯌꯨ ꯍꯦꯟꯔꯤꯅ ꯇꯌꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯅꯣꯡꯃꯗꯤ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯒ ꯍꯥꯏꯗꯣꯛꯆꯔꯛꯀꯅꯤ ꯑꯗꯨꯐꯥꯎꯗꯤ ꯉꯥꯏꯔꯁꯤ ꯄꯪꯂꯥꯞ ꯂꯩꯇꯦꯗ ꯑꯆꯧꯅ ꯏꯄꯥ ꯁꯦꯜꯗꯨꯒꯤ ꯀꯔꯤꯃꯇ ꯈꯟꯗꯤꯌꯦ ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯔꯣꯁꯤꯕꯤꯅꯥꯅ ꯉꯁꯤꯗꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ ꯅꯍꯥꯟꯈꯩ ꯇꯌꯥꯏꯅ ꯅꯣꯏ ꯂꯩꯇꯕꯒꯤ ꯆꯥꯛ ꯑꯝꯇ ꯆꯥꯅꯗꯦ ꯍꯦꯟꯔꯤꯅ ꯏꯃꯥꯒ ꯇꯥꯃꯣꯆꯧꯒꯗꯤ ꯆꯥꯔꯝꯅꯤꯗ ꯅꯪꯁꯨ ꯅꯆꯤꯟ ꯊꯤꯒꯅꯨ ꯃꯆꯟꯗꯨ ꯅꯣꯛꯂꯒ ꯆꯥꯏ ꯃꯈꯣꯏꯗꯤ ꯆꯥꯏ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ ꯅꯠꯇꯦ ꯅꯁꯥ ꯅꯎꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯑꯣꯗꯅ ꯄꯤꯛꯇ꯭ꯔꯨ ꯅꯃꯥꯏꯀꯥꯗꯣ ꯂꯩꯈꯣꯝꯃꯣ ꯎꯐꯨꯜꯍꯣ ꯇꯩꯔꯦ ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯔꯣ ꯍꯦꯟꯔꯤ ꯈꯣꯏꯗꯤ ꯉꯔꯥꯡ ꯊꯣꯛꯅꯕ ꯂꯩꯕꯥꯛ ꯍꯨꯠꯄꯗ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯂꯣꯏꯔꯕꯅꯤ ꯄꯤꯛꯇ꯭ꯔꯨꯒꯗꯨ ꯁꯛꯄꯨ ꯈꯪꯗ꯭ꯔꯕꯅꯤ ꯑꯆꯧꯅ ꯖꯦꯝꯁ ꯅꯈꯣꯏ ꯄꯨꯄꯨꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯃꯥꯁꯨ ꯌꯥꯎꯕꯗꯥꯏꯅꯦ ꯖꯦꯝꯁ ꯇꯞꯅ ꯍꯣꯏ ꯄꯥꯕꯨꯡ ꯃꯥꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯅ ꯖꯣꯅꯤ ꯈꯣꯏ ꯕꯕꯥꯅꯁꯨ ꯄꯩꯁꯥ ꯈꯔꯗꯤ ꯍꯟꯖꯤꯜꯂꯛꯀꯦꯅ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯈꯣꯏꯗꯤ ꯃꯁꯥꯗꯨ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯃꯔꯝꯗꯤ ꯍꯦꯟꯔꯤꯅ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯝꯕ ꯊꯋꯥꯏꯗꯨ ꯈꯔꯗꯤ ꯁꯥꯐꯔꯝꯃꯤ ꯖꯦꯝꯁ ꯌꯥꯝ ꯁꯥꯎꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯀꯥꯟꯁꯤꯗ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯤꯄꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤꯔꯝꯃꯗꯤ ꯅꯪ ꯍꯦꯟꯔꯤꯅ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦꯗꯅ ꯑꯗꯣ ꯋꯥꯊꯤ ꯁꯨꯝ ꯇꯧ ꯂꯩꯌꯣ ꯅꯁꯥꯕꯨ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯒ ꯉꯧꯕ ꯉꯝꯕ ꯃꯤꯁꯤꯕꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯖꯣꯅꯤꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏ ꯑꯩ ꯁꯝꯁꯦ ꯑꯝꯇ ꯀꯛꯀꯦꯔꯥ ꯑꯩꯈꯣꯏ ꯕꯕꯥ ꯂꯥꯛꯅꯤ ꯍꯥꯏꯗꯣ ꯑꯃꯨꯛ ꯎꯔꯗꯤ ꯁꯥ ꯊꯣꯛꯑꯅꯤ ꯁꯥ ꯊꯣꯛꯑꯦꯗꯣ ꯑꯩ ꯑꯣꯏꯔꯕꯣꯏ ꯑꯃꯨꯛ ꯅꯤꯡꯈꯤꯅꯤ ꯍꯦꯟꯔꯤꯅ ꯑꯁ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯥꯟꯅꯔꯤꯉꯩꯗ
asomdo anidu salak saramani asi hairaga prap yam thuna makoi ahum aron balambi leifa ka adu tamna laklami thongdu hanglaga yinglubudadi yot kayana mensinduna leirambata natana chaukraba upudusu tuhallaga nantheklaga thamlami adu ubuda James na nakoi tamu chaushidi pura wakhalamani ne Henry na man khalisi aibu sidadi kaya khaktang leiradi makoi na khudum chanba lairi sini ne makoi ahum changlaga upudi jingkhali sida natana yot ke plate adusu phakairami urina isau torai ngasai dagi kaidau leige noi ama thokpham dusu nakoina phujinba sisu hangdaba aikoi hat ke taurira tombi du lin olga kakhalai masu sauna Henry khoida phifi kami urina aina lin oiramadi nakoi loina chiaga halamani James na yada taurine nakoi ani sida tumin leiram aikoi thoge tombina ai I kadana leirivani aigi sangom urina aisu I karibani aigi yen thongba nga thongba tauba loina Henry na korinu noise aikoi yumsi hotel oina urabo James na thosuge doroge lauba Johnny na kuralin noi boss ta mukta call tausidana khoidau sauning bane nangoda loina tainarakani ngasi kainom sum hainingba James ka Henry gana Johnny busu prap kadudagi puthokre imungdu khara ingthanarami Henry khoisu halabanina aduga Johnny su mapana lobu lakfda chatlamde Henry khoida nongmanini leiraga hostel changlani haiduna masida natna school amagi hostel dasu makoi manglubanina matam khara lepadu thoidokna akaibati leiramde makoina kanna haibadagi numidangi matamni picture su pakna thokte thaba ingkhang kaya tawdrabasu kaya kanna ngangba chaibadi oite maramdi thokluba thodok kharaduna su haidabani sida natana magini haibda kanasu leite haiba khangi leima khoidi Henry khoina karigumba hoi amata kangtabusida makoidi adukki mati nungai jarami leimana picture du ngasai dagi sum thok ne kaitori no ka manungda munana masadu khara su nungai ti haibani khura ibungona kokthopiranu haidana kaudre achawna mama nang su khangliba natra thokliba thodok mayam se potha jarasanu Newton su domina chak tu chawa hawi aduga amumuk su cheptha thorak pro yengi Henry na yarse ai koge asi hairaga yam kanna kaurami Petro kaidawrigena ka manungduda thoro chak chana batokse khonjel du homun baduda Henry ta loina yenglai munana ngai ko ai koge se numbidang sida yam kanna kobudu phattene nungai teba